ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯕꯣꯅꯦꯝꯁꯦ ꯑꯩꯈꯣꯏꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯦ ꯃꯦꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝ ꯇꯨꯝꯕꯁꯦ ꯍꯥ ꯅꯨꯡꯉꯥꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯀꯥꯡ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯔꯤꯁꯦ ꯀꯥꯡꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯀꯥꯡ ꯍꯥꯏꯁꯦ ꯀꯔꯤ ꯅꯨꯃꯤꯠ ꯑꯣꯏꯒꯦ ꯃꯣꯏꯒꯤ ꯀꯥꯡ ꯅꯨꯃꯤꯠꯁꯦ ꯀꯥꯡꯁꯦ ꯑꯩꯈꯣꯏꯗ ꯀꯥꯡꯁꯦ ꯆꯤꯛꯄ ꯑꯗꯨ ꯀ꯭ꯂꯥꯁ 12 ꯃꯊꯪꯗꯤ ꯀꯔꯤꯃꯨꯛ ꯇꯝꯊꯗꯧ ꯃꯥꯜꯂꯦ 13 ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝꯕꯨ ꯄꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯕꯣꯅꯦꯝ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯜꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯤꯇꯪ ꯕꯣꯅꯦꯝꯗ ꯑꯩꯅ ꯍꯪꯅꯤꯡꯕ ꯈꯔ ꯑꯅꯧꯕ ꯍꯥꯏꯗꯤ ꯀꯨꯏꯅ ꯄꯨꯜꯂꯨꯗꯕꯒꯤ ꯑꯩ ꯉꯁꯤ ꯃꯉꯣꯟꯗ ꯇꯣꯞ ꯇꯣꯞꯄ ꯀꯣꯏꯁꯟ ꯈꯤꯇꯪꯒ ꯍꯪꯖꯔꯛꯀꯦꯗꯅ ꯑꯩ ꯉꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯧꯔꯁꯤ ꯕꯣꯅꯦꯝꯀꯣ ꯑꯍꯥꯟꯕꯗ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯔꯁꯦ ꯑꯍꯥꯟꯕꯗ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯣꯠꯁꯛ ꯑꯃꯈꯛꯇꯪ ꯎꯠꯆꯔꯝꯒꯦ ꯑꯩꯅ ꯐꯝꯃꯤꯕ ꯃꯣꯔꯥꯁꯦ ꯁꯤꯒꯤ ꯃꯣꯔꯥꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯣꯂꯥꯏꯆꯟꯅ ꯁꯥꯕꯤꯔꯛꯄꯅꯦꯕꯀꯣ ꯌꯥꯝ ꯅꯥꯟꯅ ꯁꯥꯕꯤꯔꯛꯑꯦ ꯍꯦꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯣꯂꯥꯏꯆꯟ ꯃꯥꯁꯦ ꯐꯥꯌꯔ ꯁꯥꯔꯚꯤꯁꯇ ꯂꯩꯕꯅꯤ ꯐꯥꯌꯔ ꯃꯅꯤꯄꯨꯔ ꯐꯥꯌꯔꯒꯤ ꯗ꯭ꯔꯥꯏꯚꯔꯅꯦ ꯃꯥ ꯆꯥꯟꯗꯦꯜꯗ ꯇꯥꯕꯅꯤ ꯈꯪꯉꯤꯗꯅ ꯃꯣꯂꯥꯏꯆꯟꯗꯣ ꯃꯥꯅ ꯒꯤꯐ ꯇꯧꯔꯝꯕꯅꯦ ꯐꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯒꯤ ꯁꯥꯏꯖꯇ ꯁꯥꯔꯦ ꯄꯥꯛꯅ ꯁꯥꯔꯦ ꯃꯥꯗꯤ ꯊꯨꯟꯁꯤ ꯄꯥꯛꯄꯅꯤꯅꯀꯣ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯀꯣꯏꯁꯟ ꯍꯧꯔꯁꯦ ꯉꯁꯤꯁꯦ ꯕꯣꯅꯦꯝꯁꯦ ꯆꯥꯛ ꯆꯥꯕꯤꯔꯛꯑꯕꯣ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯌꯨ ꯀꯔꯤ ꯁꯟ ꯆꯥꯏꯕ ꯁꯟꯁꯥꯁꯨ ꯌꯥꯎꯋꯦꯀꯣ ꯃꯪꯒꯟꯁꯨ ꯌꯥꯎꯋꯦ ꯑꯂꯨꯁꯨ ꯌꯥꯎꯋꯦ ꯑꯇꯩꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯦ ꯌꯥꯎꯋꯦꯀꯣ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯣꯏꯅꯀꯣ ꯕꯣꯅꯦꯝꯁꯨ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯀꯌꯥꯅꯦꯕ ꯍꯧꯖꯤꯛ ꯇꯝꯃꯤꯗꯣ ꯀ꯭ꯂꯥꯁ 7 7ꯅꯦꯕꯀꯣ 7ꯁꯤꯗ ꯁꯨꯝ ꯇꯝꯃꯛꯄꯁꯤꯅꯀꯣ ꯕꯣꯅꯦꯝꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎꯗꯤ ꯑꯗꯨꯝ ꯇꯝꯒꯦꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯈꯪꯖꯕꯗꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯊꯥꯔꯅꯤꯀꯣ ꯀ꯭ꯂꯥꯁ 10 ꯃꯊꯪꯗꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯟꯅꯩ 11 ꯀꯣ ꯑꯗꯨꯒ ꯀ꯭ꯂꯥꯁ 11 ꯃꯊꯪꯗꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯟꯅꯩ 12 ꯀꯣ ꯑꯗꯨꯒ ꯀ꯭ꯂꯥꯁ 12 ꯃꯊꯪꯗꯤ ꯀꯔꯤꯃꯨꯛ ꯇꯝꯊꯗꯧ ꯃꯥꯜꯂꯦ 13 ꯀ꯭ꯂꯥꯁ 13 ꯀꯣ ꯀ꯭ꯂꯥꯁ 13 ꯃꯊꯪꯗꯤ 14 ꯀꯣ ꯑꯗ 14 ꯃꯊꯪꯅ 15 ꯑꯗꯨ ꯕꯣꯅꯦꯝꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎꯗꯤ ꯇꯝꯒꯦꯅ ꯈꯜꯂꯤꯒꯦ 15 ꯀ꯭ꯂꯥꯁ 15 ꯐꯥꯎꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗ ꯀ꯭ꯂꯥꯁ 15 ꯂꯣꯏꯔꯒꯗꯤ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯀꯌꯥꯃꯨꯛ ꯇꯝꯊꯗꯣꯏꯅꯣ ꯀ꯭ꯂꯥꯁ ꯑꯗꯨꯗꯗꯤ ꯀꯣꯂꯦꯖ ꯀꯥꯔꯗꯣꯏꯔꯣ ꯀꯣꯂꯦꯖ ꯅꯠꯇꯕ ꯊꯕꯛ ꯇꯧꯕ ꯆꯠꯂꯒꯅꯤ ꯊꯕꯛ ꯇꯧꯕ ꯆꯠꯂꯅꯤꯕ ꯀꯔꯤ ꯊꯕꯛꯅꯣ ꯇꯧꯗꯣꯏꯁꯦ ꯃꯤ ꯅꯣꯡꯃꯩ ꯀꯥꯞꯅ ꯃꯐꯝꯗ ꯆꯠꯂꯅꯤ ꯅꯪꯒꯤꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯠꯇ꯭ꯔꯦꯕ ꯉꯥꯏꯈꯣ ꯅꯈꯣꯏ ꯂꯥꯟꯗꯨ ꯑꯗꯣ ꯕꯣꯅꯦꯝꯅ ꯇꯝꯗꯣꯏꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯦꯕ 5-1 ꯀꯩꯅꯣ 5-1 ꯅꯠꯇꯦ 1-5 ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯗꯅ 5-1 ꯀ꯭ꯂꯥꯁ 51 ꯑꯗꯨꯗꯤ ꯋꯥꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯕꯣꯅꯦꯝꯁꯦ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯅꯤꯕ 13 ꯀꯣ 13ꯗꯒꯤ ꯃꯊꯪ ꯇꯝꯊꯔꯒ ꯀ꯭ꯂꯥꯁ 15 ꯐꯥꯎꯗꯤ ꯇꯝꯒꯅꯤ ꯍꯥꯏꯕꯀꯣ ꯅꯨꯡꯉꯥꯏꯖꯔꯦ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯇꯥꯔꯗꯤ ꯌꯥꯝ ꯍꯔꯥꯎꯔꯅꯤ ꯀꯣ ꯀ꯭ꯂꯥꯁ 13-15 ꯐꯥꯎ ꯇꯝꯕꯅꯦꯕꯀꯣ ꯌꯥꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯍꯦꯛ ꯎꯔꯗꯤ ꯌꯥꯎꯗꯦ ꯃꯌꯥꯝꯁꯨ ꯈꯪꯖꯤꯟꯕꯤꯔꯣ ꯕꯣꯅꯦꯝꯁꯦ ꯀ꯭ꯂꯥꯁ 15 ꯐꯥꯎꯕ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯛ ꯆꯦꯠꯅ ꯂꯧꯔꯦꯀꯣ ꯉꯁꯤꯗꯒꯤ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯕꯣꯅꯦꯝꯁꯦ ꯍꯧꯖꯤꯛ ꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯪꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯅꯪ ꯅꯁꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯄꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯪꯕꯁꯤ
ꯀꯣꯛꯁꯨ ꯆꯤꯛꯑꯦ ꯑꯗꯨ ꯁꯤ ꯈꯅꯥꯎꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯅꯪ ꯂꯣꯏꯅꯃꯛ ꯌꯥꯗꯕ ꯌꯥꯗꯕ ꯅꯪ ꯀꯩꯅꯣꯗ ꯃꯤꯠ ꯅꯨꯡꯗꯤ ꯀꯩꯝ ꯇꯧꯗꯕ꯭ꯔꯣ ꯃꯤꯠꯁꯨ ꯌꯥꯗꯕ ꯃꯤꯠꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯠꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪ ꯅꯨꯡꯗꯥꯡꯁꯦ ꯐꯣꯟ ꯌꯥꯝ ꯌꯦꯡꯂꯝꯗꯧ ꯃꯥꯜꯂꯦ ꯁꯨꯝ ꯈꯟꯕꯗ ꯌꯦꯡꯕ꯭ꯔꯥ ꯅꯨꯡꯗꯥꯡꯁꯦ ꯌꯦꯡꯉꯁꯨ ꯀꯨꯏꯗꯦ ꯀꯨꯏꯗꯦꯕ ꯄꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 1-2 ꯈꯛꯇꯅꯦꯕ ꯌꯦꯡꯉꯤꯗꯣ ꯌꯥꯝ ꯀꯨꯏꯗꯕꯤꯗ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯕ ꯂꯩꯗꯥꯏꯅꯦ ꯑꯗꯨꯀꯥꯟꯗ ꯍꯧꯒꯠꯂꯒ ꯕꯣꯅꯤꯝꯁꯦ ꯑꯣꯟꯂꯥꯏꯟ ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯌꯦꯡꯕꯁꯨ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯃꯤꯅ ꯃꯁꯤꯗꯤ ꯃꯤꯠ ꯌꯥꯔꯔꯣꯏꯅ ꯈꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯇꯣꯞꯄꯗꯤ ꯀꯩꯝ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯇꯧꯗꯦꯀꯣ ꯇꯧꯗꯦꯗ ꯑꯗꯨ ꯑꯍꯥꯟꯕ ꯅꯪꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯀꯔꯝꯕꯅ ꯍꯥꯟꯅ ꯌꯦꯡꯅꯤꯡꯒꯦ ꯃꯤꯠ ꯍꯥꯟꯅ ꯌꯦꯡꯊꯣꯛꯅꯤꯡꯕ꯭ꯔꯥ ꯀꯔꯤ ꯃꯤꯠ ꯍꯥꯟꯅ ꯃꯤꯠ ꯍꯥꯟꯅ ꯍꯥꯏꯗꯤ ꯃꯤꯠꯁꯦ ꯎꯗ꯭ꯔꯒꯗꯤ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯤꯠ ꯎꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯆꯠꯁꯤꯔꯥ ꯑꯝꯇ ꯌꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯅꯪ ꯃꯤꯠ ꯌꯦꯡꯊꯣꯛꯎꯔꯁꯤꯀꯣ ꯀꯗꯥꯏꯗ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯃꯤꯠ ꯌꯦꯡꯊꯣꯛꯎꯔꯁꯤꯀꯣ ꯑꯍꯣꯏ ꯌꯥꯔꯦꯀꯣ ꯃꯤꯠ ꯌꯦꯡꯊꯣꯛꯑꯅꯤ ꯍꯌꯦꯡꯗꯒꯤꯀꯣ ꯃꯤꯠ ꯌꯦꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯃꯤꯠ ꯅꯨꯡꯉꯥꯏꯔꯝꯗꯕꯁꯨ ꯂꯣꯏꯅ ꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯝꯇ ꯅꯨꯡꯉꯥꯏꯇꯦꯗꯅꯀோ ꯑꯩꯒꯤꯁꯨ ꯌꯦꯡꯊꯣꯛꯑꯅꯤ ꯑꯩ ꯃꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯁꯨꯃꯥꯏꯅ ꯃꯤꯁꯥꯡꯒ ꯀꯥꯔꯒ ꯃꯤꯠꯀ ꯉꯥꯡꯁꯪ ꯉꯥꯡꯉ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ ꯑꯃꯨꯛꯀ ꯑꯗꯨ ꯌꯦꯡꯊꯣꯛꯑꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯗꯣꯀꯣ ꯀꯨꯝꯁꯤ 2025ꯀꯤ ꯖꯨꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯍꯥꯟꯕ ꯀꯥꯡ ꯅꯨꯃꯤꯠꯁꯦ ꯅꯪ ꯀꯣꯏꯕ ꯆꯠꯅꯤꯡꯕ꯭ꯔꯣ ꯆꯠꯅꯤꯡꯗꯕ꯭ꯔꯣ ꯆꯠꯅꯤꯡꯉꯦꯀꯣ ꯑꯗꯣ ꯀꯥꯡ ꯅꯨꯃꯤꯠꯁꯤꯗ ꯉꯥꯔꯤꯌꯥꯟꯗ ꯁꯟꯗꯪ ꯁꯦꯟꯕꯗ ꯋꯥꯏꯊꯧꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤ ꯀꯤꯍꯣꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤꯅꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄꯁꯨ ꯑꯁꯣꯝꯒꯤ ꯕꯤꯁꯦꯝꯄꯨꯔ ꯁꯥꯏꯠꯀꯁꯨ ꯌꯥꯝ ꯂꯩ ꯍꯥꯏꯕꯅꯦ ꯀꯛꯆꯤꯡ ꯂꯣꯝꯗꯁꯨ ꯂꯩ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯀꯥꯡꯒꯤ ꯀꯣꯏꯕ ꯆꯠꯄ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯂꯥꯡꯕ ꯈꯣꯠꯄ ꯊꯝꯕꯥꯜꯒ ꯍꯦꯛꯄ ꯊꯝꯆꯦꯠꯀ ꯍꯦꯛꯄ ꯆꯠꯄ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯥꯡ ꯀꯣꯏꯕ ꯆꯠꯄꯁꯤ ꯅꯪꯁꯨ ꯌꯥꯎꯅꯤꯡꯉꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯀꯥꯡ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯔꯤꯁꯦ ꯀꯥꯡꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯀꯥꯡ ꯍꯥꯏꯁꯦ ꯀꯔꯤ ꯅꯨꯃꯤꯠ ꯑꯣꯏꯒꯦ ꯃꯣꯏꯒꯤ ꯀꯥꯡ ꯅꯨꯃꯤꯠꯁꯦ ꯀꯥꯡꯁꯦ ꯑꯩꯈꯣꯏꯗ ꯀꯥꯡꯁꯦ ꯆꯤꯛꯄ ꯅꯪꯉꯣꯟꯗ ꯆꯤꯛꯄ ꯀꯥꯡꯗꯣ ꯑꯗꯨ ꯀꯥꯡꯗꯣ ꯅꯠꯇꯦ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯅꯩꯁꯤꯗꯤ ꯀꯥꯡ ꯆꯤꯡꯕ ꯍꯥꯏꯁꯦ ꯑꯗꯨ ꯀꯥꯡꯗꯨꯕꯨ ꯆꯤꯡꯕ ꯍꯥꯏꯕ ꯅꯠꯇꯦ ꯀꯥꯡ ꯍꯥꯏꯕꯒ ꯀꯥꯡ ꯍꯥꯏꯕꯒ ꯈꯦꯠꯅꯩꯕꯀꯣ ꯀꯥꯡ ꯈꯦꯠꯅꯩꯕ ꯍꯥꯏꯁꯦ ꯀꯥꯡ ꯅꯨꯃꯤꯠꯁꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯒꯧꯔꯤꯌꯥ ꯙꯔꯃ ꯆꯠꯄꯁꯤꯡꯒꯤ ꯑꯣꯏꯅ ꯀꯥꯡꯁꯦ ꯄꯥꯡꯊꯣꯛꯅꯗꯣꯏꯅꯦꯕꯀꯣ ꯂꯥꯏ ꯃꯃꯤꯡꯗꯣ ꯖꯒꯅꯥꯠ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯕꯅꯤ ꯂꯥꯏꯗꯨ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯑꯃ ꯆꯀꯥ ꯆꯥꯎꯕ ꯁꯥꯔ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯍꯥꯞꯄꯒ ꯑꯗꯨ ꯆꯤꯡꯕ ꯑꯗꯨ ꯌꯨꯝꯒꯤ ꯌꯨꯝꯊꯣꯡꯒꯤ ꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯑꯣꯏꯗꯣꯏꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯗ ꯑꯩꯅꯅꯤꯀꯣ ꯀꯥꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯆꯤꯛꯄ ꯀꯥꯡꯅꯤ ꯈꯜꯂꯨꯕ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯆꯤꯛꯄ ꯀꯥꯡꯗꯨꯗꯤ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯕ ꯈꯪꯗꯦꯕ ꯑꯣ ꯈꯪꯗꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯑꯗꯨ ꯃꯈꯥ ꯇꯥꯕꯗꯀꯣ ꯍꯟꯗꯛꯀꯤ ꯅꯣꯏ ꯕꯣꯅꯤꯅ ꯀꯨꯝꯕ ꯑꯦꯜꯕꯝꯗꯣ ꯍꯥꯏꯗꯤ ꯃꯣꯔꯟꯅ ꯀꯨꯝꯕꯗꯣ ꯃꯨꯔꯟ ꯀꯧꯒꯅꯨ ꯍꯥꯏꯔꯒ ꯕꯣꯅꯤ ꯀꯧ ꯍꯥꯏꯕ ꯕꯣꯅꯤꯅ ꯀꯨꯝꯕ ꯑꯦꯜꯕꯝꯗꯣ ꯀꯅꯥꯒꯤ ꯏꯁꯩꯅꯣ ꯑꯩꯒꯤ ꯃꯅꯥꯛꯇ ꯐꯝꯃꯦ ꯑꯩꯒꯤ ꯏꯁꯩꯅꯦꯕꯀꯣ ꯑꯗꯨ ꯏꯁꯩꯗꯣ ꯅꯦꯛꯁꯇꯁꯨ ꯑꯩꯁꯨ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯍꯣꯏꯅꯦ ꯂꯧꯎꯅꯦ ꯑꯗꯨ ꯅꯠꯇꯕ ꯑꯗꯨ ꯑꯦꯜꯕꯝꯗꯣ ꯆꯟꯈꯠꯗꯣ ꯑꯗꯨ ꯑꯦꯜꯕꯝꯗꯣ ꯑꯩꯁꯨ ꯌꯥꯎꯋꯦꯕ ꯑꯩꯒꯤꯅ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯅꯦꯕꯀꯣ ꯏꯁꯩ ꯁꯛꯄ ꯈꯣꯠꯄꯒꯤ ꯑꯗꯨꯒꯤ ꯁꯤꯟꯒꯤ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯦꯜꯕꯝꯁꯦ ꯏꯁꯩ 4-5 ꯇꯧꯗꯣꯏꯅꯦꯕ ꯁꯤꯗ ꯅꯪ ꯌꯥꯎꯅꯤꯡꯕ꯭ꯔꯣ ꯌꯥꯎꯅꯤꯡꯗꯕ꯭ꯔꯣ ꯑꯦꯜꯕꯝ ꯅꯪꯒꯤ ꯑꯣꯏꯅ ꯍꯦꯔꯣ ꯁꯥꯔꯒ ꯌꯥꯎꯅꯤꯡꯕ꯭ꯔꯣ ꯌꯥꯎꯅꯤꯡꯗꯕ꯭ꯔꯣ ꯍꯦꯔꯣ ꯁꯥꯕ ꯌꯥꯎꯒꯦꯕ ꯌꯥꯎꯒꯦꯕꯀꯣ ꯑꯗꯣ ꯍꯦꯔꯣꯅꯤꯁꯦ ꯂꯩꯔꯕ꯭ꯔꯣ ꯃꯤꯒꯤꯗꯤ ꯑꯄꯥꯝꯕꯅꯤꯀꯣ ꯑꯩꯗꯤ ꯍꯦꯔꯣꯅꯤ ꯌꯥꯎꯗꯦ ꯑꯩꯒꯤꯗꯤ ꯑꯣꯡꯂꯤ ꯏꯁꯩ ꯁꯛꯄ ꯈꯛꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯆꯟ ꯀꯔꯤ ꯏꯆꯟ ꯀꯅꯥꯅꯣ ꯖꯣꯅꯥꯊꯟꯒꯤ ꯆꯤꯆꯦꯗꯣ
ꯃꯨꯏꯗꯧꯗꯣ ꯃꯨꯏꯗꯧꯗꯣ ꯃꯥꯒ ꯀꯨꯝꯔꯒꯦ ꯃꯥꯒ ꯑꯗꯨ ꯅꯪ ꯍꯥꯏꯠꯇꯣ ꯑꯁꯨꯃꯥꯏꯅ ꯂꯩꯔꯣꯏꯗ꯭ꯔꯣ ꯉꯔꯥꯡ ꯁꯤꯅ ꯅꯪꯅꯤꯀꯣ ꯁꯤꯅ ꯃꯨꯏꯗꯧꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯕ ꯑꯗꯨ ꯅꯪ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯁ ꯋꯥꯡꯗꯦ ꯑꯗꯨꯗꯤ ꯅꯪ ꯌꯥꯎꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯥꯎꯔꯝꯃꯦ ꯅꯣꯏꯒꯤ ꯄꯨꯋꯥ ꯂꯩꯗꯨꯅ ꯁꯤꯝꯗꯣ ꯒ꯭ꯔꯥꯐꯔꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯕꯗꯣ ꯗ꯭ꯔꯣꯟꯒꯤ ꯗ꯭ꯔꯥꯏꯚꯔꯗꯣ ꯑꯗꯨ ꯃꯥꯅ ꯁꯥꯎꯔꯝꯃꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠ 3 daysꯅꯤꯗꯅ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨ ꯅꯪꯅ ꯁꯨꯛꯂꯥꯛ ꯂꯥꯛꯄꯤꯗꯦ ꯅꯣꯏ ꯌꯨꯝꯗꯁꯨ ꯆꯥꯛ ꯀꯧꯕꯤꯗꯦ ꯆꯥ ꯑꯐꯥꯎ ꯄꯤꯊꯛꯄꯤꯗꯦ ꯍꯥꯏꯅ ꯅꯣꯏꯒꯤꯗꯤ ꯐꯦꯃꯤꯂꯤ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯌꯥꯝ ꯋꯥꯔꯧꯔꯝꯃꯦꯕꯀꯣ ꯑꯗꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯃꯉꯣꯟꯗ ꯑꯗꯨ ꯃꯥꯃꯥ ꯀꯧ ꯃꯥꯃꯥ ꯑꯩꯈꯣꯏꯗ ꯑꯩ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯗꯨ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯃ ꯀꯔꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯆꯠꯂꯦ ꯅꯪ ꯊꯕꯛ ꯆꯤꯜꯂꯤꯁꯦ ꯀꯔꯤ ꯊꯕꯛꯅꯣ ꯆꯤꯜꯂꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯆꯠꯂꯦꯀꯣ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯇꯨꯝꯈ꯭ꯔꯕ ꯑꯗꯨꯗꯤꯀꯣ ꯇꯨꯝꯔꯒ ꯍꯦꯛ ꯍꯧꯒꯠꯂꯒ ꯄꯣꯂꯥꯡ ꯁꯥꯕ ꯑꯗꯨꯗꯤꯀꯣ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯦꯜꯕꯝ ꯀꯨꯝꯕꯗ ꯌꯥꯎꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯃꯊꯪ ꯂꯥꯛꯄꯗ ꯅꯣꯏꯗ ꯆꯥꯛ ꯀꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯌꯦꯡ ꯑꯗ ꯌꯦꯡꯉꯨ ꯑꯗꯨꯒ ꯍꯥꯏꯌꯣ ꯃꯥꯃꯥ ꯍꯥꯏꯌꯣ ꯃꯃꯥ ꯑꯩꯈꯣꯏ ꯃꯊꯪ ꯂꯥꯛꯄꯗ ꯍꯥꯏꯌꯣ ꯃꯊꯪ ꯂꯥꯛꯄꯗ ꯆꯥꯛ ꯀꯧꯕꯤꯒꯦ ꯀꯧꯖꯔꯒꯦ ꯍꯥꯏꯌꯣ ꯀꯧꯕꯤꯒꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯃꯤꯅ ꯑꯃꯨꯛ ꯁꯥꯎꯔꯅꯤ ꯀꯧꯖꯔꯒꯦ ꯍꯌꯦꯡ ꯅꯪ ꯑꯃꯈꯛ ꯆꯥꯛ ꯄꯤꯖꯔꯒ ꯅꯪꯅ ꯁꯥꯎꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯔꯅꯨ ꯍꯥꯏꯌꯣꯀꯣ ꯁꯥꯎꯔꯅꯨ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯀꯣ ꯕꯣꯅꯦꯝꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯈꯔ ꯂꯦꯛꯄꯒꯤ ꯑꯌꯥꯕꯁꯦ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯉꯁꯤꯅ ꯏꯝꯐꯥꯜꯗ ꯄꯨꯕꯒꯤ ꯑꯩꯈꯣꯏꯗ ꯂꯦꯛꯑꯁꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯔꯨꯝꯁꯦ ꯁꯦꯝꯕꯗꯤ ꯍꯧꯔꯕꯅꯦꯕꯀꯣ ꯑꯗꯨ ꯔꯨꯝ ꯁꯦꯝꯕ ꯑꯗꯨꯝ ꯁꯨꯝ ꯐꯖꯈꯠꯂꯛꯄꯒꯤ ꯑꯩꯈꯣꯏꯗ ꯂꯦꯛꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯗ ꯂꯦꯛꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯗ ꯂꯦꯛꯄꯗ ꯅꯨꯄꯤ ꯂꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨꯗ ꯂꯦꯛꯅꯤꯡꯕ ꯅꯨꯄꯤ ꯂꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯒ ꯇꯨꯝꯅꯤꯡꯉꯦꯕ ꯅꯨꯄꯤ ꯍꯦꯛ ꯂꯥꯛꯈ꯭ꯔꯗꯤ ꯇꯨꯝꯃꯔꯣꯏꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯅꯨꯄꯤ ꯁꯨꯛꯊꯤ ꯊꯤꯗꯕꯤꯗ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯦꯛꯀꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯉꯝꯖꯔꯣꯏꯕ ꯂꯦꯛꯑꯣꯏꯕꯀꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯦꯛꯑꯗꯣꯏ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯂꯦꯛꯀꯅꯤ ꯍꯌꯦꯡꯗꯤ ꯈꯪꯗꯦ ꯍꯌꯦꯡꯗꯤ ꯈꯪꯗꯦꯕ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯦꯛꯁꯤꯁꯨ ꯍꯥꯏꯗꯦꯀꯣ ꯑꯩꯗꯤ ꯖꯁ ꯐꯃꯨꯡꯗꯣ ꯆꯪꯉꯒ ꯅꯪ ꯁꯣꯝ ꯇꯨꯝꯒꯗ꯭ꯔꯥ ꯐꯃꯨꯡ ꯑꯣꯏꯌꯦꯠ ꯊꯥꯏꯕ ꯁꯣꯝ ꯇꯨꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯁꯦ ꯑꯁꯣꯝ ꯇꯨꯝꯃꯁꯨ ꯌꯥꯏꯗ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯇꯨꯝꯕꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯣꯅꯦꯝꯁꯦ ꯑꯩꯈꯣꯏꯗ ꯇꯨꯝꯗꯣꯔꯦꯕ ꯉꯁꯤꯁꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯌꯥꯝ ꯅꯠꯇ꯭ꯔꯣ ꯐꯃꯨꯡꯗ ꯂꯦꯡꯁꯤꯜꯂꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯣꯅꯦꯝꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯇꯨꯝꯃꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯑꯩꯁꯤ ꯑꯩꯈꯣꯏꯗ ꯇꯨꯝꯁꯦꯀꯣꯗꯤ ꯍꯥꯏꯗꯕꯅꯤ ꯅꯪ ꯐꯃꯨꯡꯁꯤ ꯁꯣꯝ ꯇꯨꯝꯒꯗ꯭ꯔꯥ ꯁꯣꯝ ꯇꯨꯝꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯥ ꯁꯣꯝꯗ ꯇꯨꯝꯃꯦ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯦꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯨꯝ ꯇꯨꯝꯕꯁꯦ ꯍꯥ ꯅꯨꯡꯉꯥꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯨꯝꯕꯁꯦ ꯅꯪ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒ ꯇꯨꯃꯤꯟꯅꯔꯣꯀꯣ ꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯕꯣꯅꯦꯝꯁꯦ ꯑꯩꯈꯣꯏꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯦ ꯑꯩꯅ ꯃꯉꯣꯟꯗ ꯆꯥꯔꯖ ꯂꯧꯔꯅꯤ ꯍꯥꯏꯗꯤ ꯑꯍꯤꯡ ꯑꯃꯒꯤ ꯂꯨꯄꯥ 1,500 1,500 ꯑꯩꯅ ꯆꯥꯔꯖ ꯂꯧꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯗꯕꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯗ ꯁꯗꯟꯂꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯇꯨꯝꯁꯤꯟꯕꯅꯤꯅ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯃ ꯂꯧꯔꯅꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯌꯥꯏꯀꯣ ꯄꯤꯗꯤ ꯄꯤꯗꯣꯏꯅꯦꯀꯣ ꯅꯪ ꯄꯩꯁꯥ
ꯄꯩꯁꯥꯗꯤ ꯄꯤꯔꯁꯨ ꯀꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯎꯗꯦ ꯌꯥꯎꯗꯦꯕ ꯑꯣ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯂꯧꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯕꯣꯅꯦꯝ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩ ꯔꯨꯝ ꯁꯦꯝꯖꯤꯟꯕ ꯍꯧꯈ꯭ꯔꯕꯅꯤ나 ꯃꯊꯪ ꯇꯨꯝꯕ ꯑꯗꯨꯝ ꯌꯥꯔꯛꯑꯅꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯕꯥꯏ 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 ꯕꯥꯏ